na ek ahan bale jab sari ama myam da ulaki siri maksu kadai no hairada Sana hagolo ngasi exam natro onana Masaki Nana Tamayam da good morning hai dora sana Jam ta good morning hai dora Eh Janapi Kana Munia Nono Hagulo School jam matam jare ngaha lari hang dora hagulo Green tea thani Satar S-A-T-U-R Saturday why there Saturday Thursday spelling karo 1 to produce Iri didi na Okay pajana mitai ke Mitai lu matam lagi na Jing exam tha ba chatui ne ba ngang ani mang ne ado ai son da di kino tawre alu mai ron chale dum atta da jang na thong ba hinjang ne ba do moi gi su pora ni ma kino tawre ang asi di school theng ngang Ribon ka phabi da re janu pilari pai ga satle yeng se 36 pung tare ka minute 36 ta khare da isanu piti lari pai ra sali ma aren gari mang da par ga sakane na ba pung tare ma khai hela bane aba do gari su jam hoye na ne lam ri ba koina chen cha tauna la ga ne gari su lam ri ba as ngasi di bo phajana thengi dui mathak ta gari su lam de ba traffic le na ham ba changak padagi su rang tairam ri ba ne ado ngasi di rang le bu su chakani Nuba puni pan tare yang ai school thilure aina mathang chakani ai dudi mayam handa kai gi video se de bi su ka di handa mar se kai no khangde da hoji cherang le ba chap don jaroi ba hoji che dukan thong hang ang thiroi ba ne aduna ma hala kana kon na chakani cha sing school de do ba se asidi video pura la e da main road ta na chatoi ni daga jawra ga wala ge ai cha ni la e wa bra Kain tay dua? Ha? Wow na. Acting la. Mama ji acting la. Nuno bag to piro. Ha? Sana na dikida Dia jauh dia hai ten. Ui on thura Sa lu ne jala kan me. Maya chani chen gare. Aina hana wajaram bado. Hajiti Bag ani se bag ani pora gala ini sambu se jung to mayam phagi na te hanai to mai na di wa tre se wa bra nu no isun cha pa wa bra jinge masak to mayam jing ne ko ya da ma pan da lei do khu mayam jing chuna ram ba khu de to loi sal sana phi dress lok to Mayam ai se mamang da ina siri ka kala pom tra wa ki bodo adu do hujika khena dra ajam keno tore khatang kana bodo aduna ni aba do hujik chaksara ni ngasi di ai gi punsi da ahan bale jaba sari ama myam da ulake dom set padudi set la kadra chelo dari hande da sari du dei myam da share to rake ai gi punsi da ahan bale jaba ni chahi ju kuire 2013 da lei hi bania ba adugi sari do sari asang ko dunia ba adugi do ani nya ba lei do amadi 2013 da lei bani amana 14 da kaina dumai lei hi bania ba 13 gi do dum yam phaje adui dusu ai miyam da ulake 2 hours later asigi poda je na lautho ga purani mana budi porakanu hai bani chi na budi aduga ina poda hen badu ne sigi se ai horen hala ga palani Hello din hapchal ni Apa asi purani do nana do hapchalom ra poda je kina bagi langju puraga chakada ba do asi dia ko gi jio fiber to khibagi ne ba asi keum kana roi mana de puropani ba ado asi di pura roi tum khatang khaino to bojena pura ge asi jo pura ge asi samane ba duga macha moi gi khana bo do macha oi bani na ne ado asi jo na dum pura ga chatlage Maya mai huji chiche da phone tawrai bane moi jum da chatluai na haidi moi den da chatluai na phone tawrai bane na ai chak ta da lai ba do maya sai sari do utbang ngam dare pakol tawna lak pa da ne
ꯀꯩꯝ ꯇꯧꯕ ꯉꯝꯃꯝꯗꯔꯦ ꯑꯗꯨꯅ ꯆꯤꯆꯦꯅ ꯆꯥꯡꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩ ꯄꯨꯂꯞꯇꯅ ꯐꯤꯔꯣꯟꯁꯤꯅ ꯁꯦꯠꯂꯒ ꯂꯥꯛꯏꯕ ꯀꯦꯕ ꯈꯣꯠꯄ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯛꯇꯦꯕ ꯑꯩ ꯏꯆꯝ ꯆꯝꯅ ꯂꯥꯛꯑꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯤꯆꯦꯒꯤꯁꯨ ꯄꯣꯔꯇꯥ ꯁꯤꯒ ꯂꯩꯔꯦ ꯄꯣꯔꯇꯥ ꯖꯣꯄꯤ ꯑꯗꯒꯤ ꯀꯤꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯈꯔ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯍꯣꯔꯦꯟ ꯅꯨꯃꯥꯗ ꯌꯧꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯁꯨ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯀꯔꯤ ꯃꯐꯝ ꯃꯥꯜꯂꯤ ꯁꯤꯜꯆꯔꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯗꯕ ꯏꯇꯥꯔꯣꯏ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯁ꯭ꯋꯥꯏꯁꯦ ꯀꯔꯤ ꯃꯐꯝ ꯃꯥꯜꯂꯤ ꯑꯩꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯁꯣꯝ ꯁꯥꯏꯗꯇꯁꯨ ꯂꯝꯕꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯌꯥꯝꯅ ꯂꯦꯡꯉꯦ ꯒꯥꯔꯤꯗ ꯆꯠꯄꯁꯦ ꯚꯤꯗꯤꯑꯣ ꯂꯧꯕ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯌꯧꯗꯣꯔꯦ ꯍꯧꯖꯤꯛ ꯑꯩ ꯁꯦꯠꯄ ꯃꯌꯥꯝ ꯀꯦꯔꯒꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯅꯤ ꯀꯦꯗ꯭ꯔꯒꯗꯤ ꯃꯤꯠꯀꯁꯤ ꯆꯣꯠ ꯆꯣꯠꯂꯒ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯌꯥꯝ ꯊꯤꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯃꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯅꯣꯡꯅꯔꯤ ꯂꯣꯏꯔꯦ ꯃꯐꯝꯗꯣ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯨꯝꯃꯛꯎꯔꯦ ꯃꯐꯝꯗꯣ ꯈꯤꯇꯪ ꯃꯅꯨꯡ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯨꯕ ꯇꯥꯔꯒꯗꯤ ꯚꯔꯥꯗꯣ ꯍꯦꯜꯂꯛꯇꯣꯏꯕ ꯃꯌꯥꯝ ꯑꯩ ꯃꯃꯥꯡꯗ ꯂꯥꯛꯄꯗꯁꯨ ꯂꯝꯕꯤ ꯉꯥꯎꯗꯅ ꯌꯥꯝꯅ ꯍꯦꯟꯒꯠꯅ ꯆꯠꯂꯨꯏꯗꯣ ꯉꯁꯤꯁꯨ ꯉꯥꯎꯔꯦ ꯂꯝꯕꯤꯗꯣ ꯀꯗꯣꯝꯗ ꯆꯪꯗꯣꯏꯅꯣ ꯈꯪꯗꯔꯦ ꯃꯐꯝ ꯈꯪꯗꯔꯦ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯗꯨꯁꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕ ꯃꯐꯝ ꯈꯪꯗꯗꯅꯅꯦ ꯌꯥꯝꯅ ꯍꯦꯟꯒꯠꯅ ꯆꯠꯈꯠꯂꯨꯔꯦꯕ ꯈꯪꯗꯦ ꯂꯝꯕꯤꯗ ꯂꯩꯍꯧꯔꯕ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯔꯕ ꯈꯪꯗꯦ ꯀꯗꯣꯝꯗꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯆꯞ ꯆꯥꯅ ꯆꯤꯆꯦꯁꯨ ꯊꯨꯡꯉꯔꯦ ꯍꯥ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯁꯤꯕꯨ ꯇꯣꯡꯉꯛꯄꯗ ꯂꯨꯄꯥ 50 ꯄꯤꯔꯤꯕ ꯃꯥ 50 ꯄꯤꯔꯝꯗꯦ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯀꯩꯅꯣꯗꯨꯒꯩꯅꯤ ꯆꯤꯆꯦꯁꯨ ꯆꯞ ꯆꯥꯅ ꯊꯨꯡꯉꯔꯦ ꯑꯗꯣ ꯑꯩ ꯂꯝꯕꯤ ꯉꯥꯎꯅ ꯂꯩꯔꯤꯉꯩ ꯀꯣꯏꯊꯤ ꯊꯤꯉꯩꯗ ꯆꯞ ꯆꯥꯅ ꯊꯨꯡꯉꯔꯦ ꯄꯥꯏꯕꯤꯌꯨꯔꯣ ꯄꯤꯔꯣꯅꯦ ꯄꯥꯏꯒꯦꯅꯦ ꯑꯩ ꯄꯥꯡꯒꯟ ꯌꯥꯝ ꯐꯕꯅꯤ ꯄꯥꯏꯃꯤꯟꯅꯁꯤ ꯂꯨꯝꯕ꯭ꯔꯣ ꯃꯥ ꯂꯨꯝꯃꯤꯅꯦ ꯂꯨꯝꯃꯣ ꯑꯩꯒꯤ ꯁꯤꯔꯤꯃꯛꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯔꯗ ꯗꯤꯍꯦꯒ ꯄ꯭ꯂꯥꯟꯒ ꯈꯥꯏꯅꯗꯣꯔꯦ ꯑꯁꯤꯁꯨ ꯑꯃꯊꯛꯇ ꯂꯣꯏꯔꯦ ꯑꯁ ꯑꯁꯤꯗꯤ ꯆꯥꯛꯀ ꯆꯥꯔꯕꯅꯤꯅ ꯋꯥꯕ ꯍꯥꯏꯕ ꯂꯣꯏꯔꯦꯕ ꯁꯤ ꯌꯧꯔꯦ ꯌꯦꯡꯉꯣ ꯑꯍꯥꯟꯕ ꯖꯇ꯭ꯔꯥ ꯇꯧꯔꯤꯅꯤ ꯒꯦꯁ ꯆꯨꯂꯥ ꯊꯥꯈ꯭ꯔꯕꯣ ꯑꯁꯨꯝꯗꯨ ꯍꯥꯟꯅ ꯌꯥꯔꯣꯏ ꯑꯃꯗꯣ ꯍꯥꯟꯅ ꯇꯧ ꯆꯥꯛꯀꯤꯗꯣ ꯍꯥꯟꯅ ꯊꯥꯡꯒꯠꯂꯨ ꯑꯍꯥꯟꯕ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯑꯁꯦ ꯃꯣꯏꯅ ꯔꯨꯝ ꯂꯧꯔꯤꯁꯦ ꯊꯥ ꯑꯃ ꯐꯥꯔꯦ ꯑꯗꯣ ꯉꯁꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯁꯤꯗꯤ ꯀꯩꯅꯣ ꯕꯔꯅꯔ ꯍꯥꯏꯕ ꯑꯃꯁꯦ ꯀꯣꯝꯃꯤꯅꯦ ꯃꯩ ꯕꯛ ꯕꯛ ꯇꯧꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯆꯥ ꯂꯣꯟꯕꯒꯤꯁꯦ ꯁꯤꯒ ꯈꯥꯡꯗ ꯆꯥ ꯂꯣꯟꯗꯣꯔꯤ ꯑꯁꯤ ꯀꯣꯡꯉꯧꯒꯤ ꯀꯩꯒꯤ ꯂꯧꯏꯅꯣ ꯁꯦ ꯀꯣꯡꯍꯧꯁꯤꯅꯅꯦ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯁꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣই ꯌꯨꯝꯗꯩ ꯄꯨꯔꯛꯏꯅꯦ ꯃꯣꯏ ꯏꯁꯤꯡ ꯊꯝꯐꯝꯒ ꯃꯊꯣꯡ ꯌꯥꯝ ꯅꯥꯏꯗꯦ ꯂꯩꯔꯤꯅꯦ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯚꯔꯥꯁꯦ ꯍꯣꯏꯑꯕ ꯂꯩꯕꯧ ꯂꯩꯇꯦꯅ ꯁꯤ ꯑꯍꯥꯟꯕ ꯂꯥꯛꯏꯅꯤ ꯃꯣꯏꯁꯦ ꯄꯥꯝꯃꯣꯏ ꯄꯩꯁꯥ ꯔꯨꯝꯁꯦ ꯌꯦꯡꯉꯨꯁꯦ ꯆꯥꯎꯗ꯭ꯔꯥ ꯔꯨꯝꯁꯦ ꯑꯁꯤ ꯈꯛꯇꯪꯇꯅꯤ ꯔꯨꯝꯁꯦ ꯑꯁꯤꯇꯅꯤ ꯑꯇꯩ ꯂꯩꯇꯦ ꯔꯨꯝ ꯑꯁꯤꯒꯤ ꯔꯨꯝꯁꯤꯒ ꯃꯣꯏ ꯀꯃꯥꯏꯅ ꯂꯩꯕ ꯌꯦꯡꯁꯤ ꯈꯔꯅꯤ ꯃꯑꯣꯡ ꯌꯦꯡꯁꯤ ꯐꯨꯟꯅ ꯗꯥꯛꯇꯔ ꯌꯧꯕ꯭ꯔꯁꯨ ꯈꯪꯕ ꯄꯣꯟꯇꯦ ꯆꯥꯛꯆꯨꯝ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯅꯦ ꯆꯥꯗꯤ ꯂꯣꯜꯂꯦ ꯆꯥꯆꯨꯝ ꯂꯩꯇꯦ ꯆꯉꯥꯡꯂꯣ ꯇꯧꯗꯣꯏꯁꯦ ꯁꯪꯒꯣꯝ ꯉꯥꯛꯇꯣꯏꯅꯤ ꯉꯥꯀꯣ ꯀꯩꯅꯣ ꯆꯥꯆꯨꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯁꯣꯀꯥꯟꯗꯤ ꯅꯠꯇ꯭ꯔꯣ ꯂꯣꯡꯆꯥ ꯃꯅꯥꯛꯁꯦ ꯁꯤꯡ ꯈꯪꯗꯦ ꯔꯣꯁꯀꯥꯟꯗꯤꯅ ꯀꯔꯤ ꯑꯁꯤ ꯆꯨꯂꯥ ꯑꯍꯟꯕꯁꯦ ꯀꯌꯥ ꯄꯤꯔꯛꯏꯅꯣ ꯆꯨꯂꯥꯁꯦ 2,200ꯅꯦ ꯆꯅꯤ ꯍꯥꯏꯌꯦꯕ ꯑꯃꯒ ꯆꯥꯝꯃꯥꯄꯟ ꯑꯁ ꯅꯪꯒꯤꯔꯅꯦꯗ ꯅꯈꯨꯠꯇꯥꯟꯗꯨꯁꯦ ꯑꯗꯨ ꯑꯕꯤꯅꯥꯁꯀꯤ ꯃꯈꯣꯡꯁꯦ ꯌꯦꯡꯉꯨꯁꯦ ꯑꯗꯣ ꯑꯩꯈꯣই ꯆꯥ ꯊꯛꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯀꯩꯅꯣꯝ ꯎꯔꯦ ꯑꯩ ꯂꯧꯈꯠꯂ ꯂꯧꯍꯧꯅꯤ ꯃꯇꯣꯟ ꯆꯥꯕꯗꯤ ꯐꯗꯤꯒꯣꯝꯁꯨ ꯄꯣꯔꯛꯑꯦ ꯍꯥꯟꯅꯗꯤ ꯑꯩ ꯏꯇꯣꯝꯇꯒꯤ ꯄꯣꯔꯛꯑꯝꯃꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯔꯨꯛꯇꯒꯤ ꯈꯔ ꯈꯥꯏꯕ ꯍꯧꯒꯠꯂꯛꯑꯦ ꯆꯥꯔꯣ ꯑꯩ ꯑꯣꯅꯤꯡ ꯇꯧ ꯂꯩ ꯄꯤꯛ ꯊꯜꯂꯦ ꯄꯨꯛꯀ ꯌꯥꯝ ꯌꯦꯡꯉꯨ ꯑꯩꯅ ꯈꯥꯏꯕꯅꯤꯅ ꯑꯩꯒꯤ ꯁꯔꯨꯛꯁꯤ ꯉꯧꯕꯅꯦ ꯃꯈꯥꯒꯅꯦ ꯀꯩꯅꯣꯒ ꯉꯧꯕ ꯃꯁꯔꯨꯝꯒ ꯄꯨꯔꯤ ꯑꯂꯨ ꯏꯔꯣꯝꯕ ꯑꯗꯣ ꯃꯌꯥꯝ ꯈꯔ ꯄꯤꯔꯦ ꯌꯥꯝꯗꯤ ꯌꯥꯝꯗꯔꯦ ꯑꯩꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯍꯥꯏꯕꯨ ꯄꯣꯡ ꯍꯋꯥꯏ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯝ ꯁꯦ ꯄꯣꯡ ꯍꯋꯥꯏ ꯌꯥꯝꯗꯦꯗ 7-9 ꯑꯣꯏꯔꯝꯒꯅꯤ ꯃꯆꯥꯅꯦꯕ ꯁꯦ ꯃꯣꯏꯁꯨ ꯃꯌꯨꯝꯗ ꯆꯥꯕꯩꯅꯤꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯑꯍꯦꯟꯕ ꯈꯔ ꯄꯥꯜꯂꯝꯕꯗ ꯑꯗꯨ ꯄꯨꯔ ꯂꯥꯛꯄꯅꯤ ꯇꯦꯡꯅꯧꯁꯦ ꯀꯥꯛ ꯂꯥꯎꯔꯦ ꯇꯦꯡꯅꯧꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯌꯥꯎꯔꯛꯏ
ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯥꯒ ꯁꯤꯒ ꯄꯤꯔꯦ ꯑꯁꯤ ꯈꯔ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯂꯩ ꯑꯗꯨꯒꯤ ꯃꯣꯏꯗ ꯄꯤꯗꯣꯏꯅꯦꯕ